Lakhipuronline puthokchaba August ki tang 8 ningthaukaaba numit ki Khomjinba Pao tabirasi ahanbada maroiba Pao Lakhipur Khuman Club ki 68 suba chahi gi mifam club asigi sanglena pangthokre August ki tang 16 athoba singi ningsing thorong pangthoknabagi matangda BJP Silchar office ta khananaina khre Manipuri loan bo Assam lenga ki associate official loan ohendriba phawba khongjang changsin minasi haina Ampal ki president na appeal tawrakli numit 13 ni chumna chatharakiba Tokyo Olympic ngarang loisin khre amasung Assam da ngarang nauna miyoi chamnga ga hompunipan gi masada covid ki anuba case thengnakre laichada sina positive obigi chang sada 0.8 oiri hojik mapung oiba pau tabirasi Lakhipur Khuman Club ki 68 suba chahi gi mifam club asigi sanglenda August ki tang 9 nongmaijing nimita club asigi president Konthojam Nandababu na mifam apoiduna pangthokre mifam hawgolakpada club ki firal chingkhatpaga loinana club ki laikhidraba member singi mafamda leisu katuna ikai khumna jaki matungda club ki general secretary Laitan Them Dinamanina chahi gi paudam amasung chahi gi seltung gi phibam utkhi Apongba mifamda Assam gi Manipuri khunai gi senmit loan haujiki phibam amasung aikhoi gi thodang haiba hiramda Asangbam Sopon Kumarna wangangki club ki thabak thorong kaya gi maramda athoiba lengbirakhiba ingudam Satish Chandra Arambam Gorokopal loinana ingudam Binod Arambam Pradeep Kumar Leisingbam Robindro T Arun Kumar Abhiram Sharma amasung K Aruna Devi na chingba miyoi singna thauramga mari leinana wangangki Mifamna ingudam Tarun Kumar bu president amasung ingudam Dijendra bu general secretary khanduna mikok 13 na saba anoba body ama semki loinana club ki sanabung sengbatba Barak Turelgi Lairai Ninkhaiba thingba Chingulai Panganba CP road ki lambi thonba Lawpham Pata tabinaba town committee ki fried light khumanda anishuna thambinaba asina chingba warep lawki Bharatiya Janata Party ki Silchar office ta Shahid Bir Tikendrojit Ningsing Lupna Senduna August ki tang 16 da Bir Tikendrojit ki Ningsing Thoram pangthoknabagi matangda khananinabagi mifamama ngarang pangthokre mifam asida Manipuri Development Council ki chairperson Rina Singha saruk yaduna committee asina pangthoknaba honariba hiramasigi matangda khananainaki mifamda MDC ki chairperson na Assam da kunda laitariba meitei singi damak chaukhot thorangi program kayasu athuba matamda lokhatlaga ni haina phongdokhi mifam asida convener Satyendra Singh co-convener Okram Lakhikanta K Sarada Singha Padmini Singha Chandrapati Singha Umananda Singha Motilal Singha Gitasri Singha Anita Singha Robin Sharma Bishwajit Sharma amasung Ibomcha Singh na chingba miyoi sing saruyaki Manipuri loan bu Assam lenga ki associate official loan ohenriba phawba khongjang changsin minasi haina Ampal ki president na appeal tawrakli Assam Manipuri Maira Paibi Apunba Loop Ampal ki Maikeidagi Assam Sarkar na handakta Special TET Porikha Laugadaba Sida Manipuri Medium gi Khudongchaba Pibirakpa Sigidamak Thagatpa Phongdorokpaga loinana Manipuri loan bu Assam lenga ki Associate Official Loan ama ohenriba phawba khongjang kaya changsin minasi haina Ampal ki President Ima Sanathoi Debina miyamda appeal tawrakti Haukiba Agasti tang marida Manipuri loan bu TET exam thabada Assam Sarkar na khudong chaba pibirakpa si Ampal gi Maikeidagi thagataba phongdoktari loinana Manipuri loan bu associate official language ohenbiu haibasi khongjang lepna changsin mitani haibasi akoigi Ampal gi Maikeidagi thagataba phongdoktari Headquarters 21 Sector Assam Rifles Amadi Inspector General Assam Rifles East ki meeting makhada Jiribam Kadam Talada leiba 37 Assam Rifles Battalion na Sinduna Civil Administration ga kusamnaraga Medical Camp amadi Blood Donation Camp ama Kasar Jila gi manung chanbada leiba Labokta COVID Protocol ngak na pangthokre Medical Camp asina Kunja Singda Ana Layong Khangdoktuna Lemna Hidak Langthak Kusinaki Chaurakna Miyoi Chamaga Tararom Ana Laying Chathaki Blood Donation Camp ta Kunja Nifuni Thoiromna E Pikibagalina Silchar Medical College ki staff Singsu Sarujaki Camp asibu Sinbibagi Damak Assam Rifles bu Kunja Singna Thagatpa Phongdorakre haina JNN gi Pau asina makhatari रहेगा so that better Lakhipuronline का जो people है
वो बेनिफिट होते रहे। और मैं इंदू कॉलेज का प्रोफेसर होते हुए हमारा कॉलेज में भी 30 से 40 प्रोग्राम हुआ है, तो आगे भी हमारा कॉलेज में भी हम लोग ऐसा आयोजन कर सकते हैं। रही अहम खक्ता ngaikre Assam gi yaiphe yumba loisang na puthokkiba COVID-19 bulletin gi matungina Assam da ngarang mioi jamnga ga hompunipan gi masada COVID-19 positive oi bithangnaki masigi manungda Kasar jila dagi kunmathoi Karimganj jila dagi mioi ama Hailakandi jila dagi mioi taret gi masada positive oi bithangnaki positive oi bagi chang chada swingo dasamik mapan taret oiri Assam da ngarang mioi 15 laichat asina leikhidabaga loinana leikidabagi apun mamasing lising mga chahum gamarfu taret sukre Manipur gi haksel loising na thokpa pau matungina mioi chatret ke kuntra taruki masada ngarang COVID-19 positive oi bethangnakre laichat asidagi mioi chamapan ga kunmathoi phaduna hankre layeng chathaduna leiriba active case ki masingna lising taret chamapan ga yankai mathoi ni Manipur dangarang laichat asina mioi tara leikitabaga loinana apunba leikitabagi masing lising amaga chatru ka yankai sukre Aroibada maroiba pau amukhana Lakhipur Khuman Club ki humpumapan suba chahi gi mifam club asigi sanglena pangthokre August ki tang 12 athoba singi ningsing thorom pangthoknabagi matangda BJP Silchar office ta khananai nakre Manipuri lon bo Assam lenga ki associate official lon ohendriba phawba khongjang changsing ni nasi haina ampal ki president na appeal tawrakli Numit 13 ni chumna chatharakiba Tokyo Olympic ngarang loisin khre amasung Assam da ngarang nauna mioi jamnga ga hompunipan gi masada COVID ki anuba case thengnakre laichat asina positive obigi chang sada 0.8 taret oire Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare